Cái nó nói gì tây xe cái nó năm thế nào năm mình cái nó anh ấy cái đang lúc nào nó em phải dậy đi đang đâu chị ngang cái nó có đấy chứ bộ baby cái nó cái mà làm một thứ nhỉ nó nó cái nó fish nó học chắc luôn rồi ya đó putih ada lagi cái nó tay nè pakora nah pakora thì đốn lẩu ini saloli ya ai favorite cái đó thế nào kỳ hôm mà khi sắp sẽ lên mình phụ cái chảo lên trang tôi chảo ấy mà một xu để mình làm cái này cái sợi đó này đó đi sinh dục cặp thâu vào hầu đấy này đôi đi nó chỉ sinh dục mẹ kilis na ngô bao gale ai mà cái gạt ngầu đấy chỉ là chạy làm thật vì mẹ cái trà em tiêu một cái sau rồi à sẽ cái nào này có gì nào mà không sao nó mua cái bạn đúng rồi yung test pada zim di proper test pada ni học gì proper lôi rồi aku yang matang vacation bo nang gado hang kita kau tinggal sale ada si kilis na mangga zena yam tu ina di kena tahu deh kam deh bo yam tu macam ni macam sina singjugi ngari mo lobo loi sina pokoknya thong bane susmita sapam na porok bane susmita sapam je video nam badang natana thong bana bo siam hai ame ada ke sidana trading shuri trading shuri khut se hapsara ke to ke da male trading ji ada ke si singju mayan je I phang de ngasi la phutro am to phang de me ana khoi gi sim tau sare makada video ing na se mayam susmita sapam je video number haiba content hiba haiba reels number haiba adu khata na te ko thong tha pujam hai mana hoen thong ga product pa pakora uti adagi khechri loi puthro ke yam hai ko se yellow ga se laga mayam kana book tong ningi ai channel la yaw mi kai book tong ning ba ingon da ko ai di kena tong ni nati kaiba sen do do ke hai bano thabak habagi wanom bagi ai corruption tong ni ko first come first out ai channel nasani ya bro ya manje Ikan dulu aja. ayam thai Wah, si tha anggur lu khang lu. mahan thako do khang bra Yes, baby. man hau bane tieng mo inge ana ya me ngasi diko koi de ngang natra bajile thongre chocolate se chocolate thongre koi de ngang natra bajile awan la ma koi na pi lagi se pi am ka lu chalo thieng ya re tum le me koi na ko de yong ne string ne man tum ma dai worry me chida sang sang u re hai ba Mang sering ke amine ai emma. Ai sering ki bali dai na. Chok na en tinga me sering ma ami ha. string ting man tum mi do hong ba Sering ke ami ha. là lo chan biru ro se thieng nghe Hoi. chắc salam e hau dore me am ko orin kita pong se saksi Yes. Kira sakse. kai saksi hai no An phong khngdrehe pukni nung shiba. Mapatok na trên ba sẽ phong độc phần ngâm đê phong độc tề nung shiba ôm chát na hele ka moi se hai phong khngdrehe dira ka lai je mama mama isu biya da ne ma mari mama se sak pasu ya de mama da koi sa ba ja de khoi thum la ba khon de sina nang gi yim na te bare ni ngao han le bo tha phong khngdrehe gu mayai karabanang gi wahai kayana mahe kau pita ba na ti ma philippines sa khiye inat kahale kaya tumbagi hey sa udribi oh ai di na khenbi ya đấy không
ꯀꯪ ꯃꯣꯏ ꯁꯤ ꯌꯧꯔꯛꯄꯗ ꯅꯨꯡꯉꯥꯏ ꯇꯣꯏ ꯌꯥꯗ꯭ꯔꯦ ꯈꯤꯇꯪ ꯃꯣꯔꯣꯛꯁꯦ ꯍꯥꯞꯄꯨꯔꯣ ꯐꯖꯅ ꯇꯣꯏꯈ꯭ꯔꯦ ꯅꯨꯡꯉꯥꯏꯔꯦ ꯈꯪꯅ ꯕꯦꯔꯦ ꯃꯦꯠꯂꯣ ꯀꯣꯃꯦꯟ ꯂꯣꯏ ꯄꯥꯔꯣꯗ ꯀꯣꯀꯣ ꯄꯥꯒꯦ ꯉꯥꯏꯈꯣꯀꯣ ꯁꯤ ꯌꯥꯔꯦ ꯁꯨꯃꯥꯏ ꯃꯦꯠꯂꯣꯝꯗ ꯄꯦꯟ ꯑꯝꯇ ꯌꯦꯡꯒꯦ ꯃꯦꯠꯊꯛꯑꯒꯦꯀꯣ ꯑꯩꯈꯣꯏ ꯁꯥꯏꯒꯤ ꯃꯥꯏ ꯁꯤꯡꯖꯨ ꯍꯥꯞꯄꯤꯒꯤ ꯃꯇꯥꯏꯗ ꯃꯣꯏ ꯍꯥꯕꯤꯕꯤꯒꯤ ꯃꯥꯏ ꯍꯥꯕꯤꯕꯤ ꯑꯗꯨꯝ ꯌꯥꯔꯛꯇ꯭ꯔꯥ ꯀꯩꯅꯣꯅꯦ ꯈꯔꯗꯤ ꯀꯪꯕ꯭ꯔꯥ ꯀꯪꯗ ꯌꯥꯔꯅꯤ ꯌꯥꯕꯅꯦꯕ ꯁꯤꯡꯖꯨꯁꯤꯀꯣ ꯏꯆꯦ ꯍꯥꯎꯅꯤ ꯁ꯭ꯄꯣꯟꯁꯔ ꯈꯨꯠꯅ ꯆꯥꯔ ꯂꯣꯏꯔꯦ ꯑꯩꯈꯣꯏꯁꯨ ꯈꯨꯠꯅ ꯆꯥꯅꯤ ꯃꯣꯏꯁꯨ ꯋꯥꯠꯀꯅꯤ ꯑꯅꯤꯒ ꯄꯤꯔꯛ ꯏꯇꯥꯕ ꯑꯃꯅ ꯆꯦ ꯈꯤꯇꯪ ꯀꯟꯅ ꯃꯦꯠꯂꯨꯕ ꯃꯦꯠꯀꯦ ꯊꯣꯏꯗꯤ ꯍꯥꯞꯄꯦ ꯍꯧꯖꯤꯛ ꯁꯥꯎꯔꯦ ꯃꯃꯥ ꯑꯃ ꯁꯥꯎꯔꯦ ꯍꯧꯖꯤꯛ ꯃꯦꯠꯂꯣꯏꯒꯦ ꯇꯧꯕ ꯀꯩꯅꯣꯁꯦ ꯍꯥꯞꯅꯤꯡꯉꯦ ꯍꯥꯞꯄꯒꯦ ꯍꯥꯞꯄꯣ ꯍꯥꯞꯄꯣ ꯍꯥꯎꯅꯤꯌꯦ ꯁꯤꯡꯖꯨ ꯁꯤꯡꯖꯨꯁꯦ ꯌꯥꯝꯃꯦ ꯈꯨꯠꯁꯦ ꯑꯅꯤ ꯇꯣꯠꯅꯤꯡꯉꯀꯥꯟꯗ ꯈꯨꯠꯁꯤꯗ ꯏꯕꯦꯝ ꯑꯅꯤ ꯇꯣꯠꯂꯣ ꯑꯗꯨꯗꯤ ꯌꯥꯝ ꯀ꯭ꯔꯤꯄꯤ ꯑꯣꯏꯕꯅꯦ ꯃꯁꯛꯇꯣ ꯂꯥꯕꯨꯕꯨ ꯍꯥꯏꯁꯦ ꯌꯥꯔꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒꯁꯦ ꯑꯁꯤꯗꯁꯨ ꯁꯨꯃꯥꯏꯅ ꯍꯥꯏꯔꯒ ꯕꯩ ꯈꯥꯡꯕꯁꯦ ꯌꯥꯕ꯭ꯔꯥ ꯌꯥꯏ ꯁꯤꯅ ꯉꯥꯜꯂꯦ ꯍꯩꯗꯣꯛꯀꯅꯤꯀꯣ Ngasai sugiba singju-singdo hujik chaba honnagadore. Angang macha mayamsingsiga ꯁꯤꯡꯖꯨ ꯑꯗꯒꯤ ꯀꯤꯂꯤꯆꯅꯥ keri no se sina singju sangang singju godi sangang ga paknare aduga sina pakawrani aduga sina kelisana ko 바보 맞아 안 싸요. 캐지가 부터끼리 캐지가 부터끼리 어디 부터 간나 세마 부터. 이거 잘 아니야 줄. 세. 누구한테도 뭐 사니 시도 khesri do chana bisu dana tawapani khesri sina isu pakawra si su kelisana sina mo chechena tawre sina ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯀꯣꯝꯄꯥꯛ ꯑꯩꯈꯣꯏ ꯉꯁꯥꯏ ꯁꯤꯡꯖꯨ ꯀꯩꯀꯥ ꯃꯌꯥꯝꯗꯣ ꯆꯥꯕ ꯂꯣꯏꯔꯕꯅꯤꯅ ꯍꯧꯖꯤꯛ ꯏꯟꯖꯥꯡ ꯑꯃꯨꯛ ꯊꯣꯡꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ ꯑꯗꯨ ꯍꯧꯖꯤꯛꯀꯤꯌꯣ ꯁꯦꯝ ꯁꯥꯔꯤꯕ ꯃꯆꯜꯁꯤꯗ ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯉꯝꯒꯗꯕ ꯃꯥꯜꯂꯤ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨꯀꯣ ꯁꯨꯁꯃꯤꯇꯥꯅ ꯈꯦꯆꯤꯋꯣ ꯄꯀꯣꯔꯥꯋꯣ ꯎꯇꯤꯋꯣ ꯇꯞꯇꯥꯏ ꯄꯨꯁꯜꯂꯛꯑꯕꯅꯤꯅ ꯆꯥ ꯉꯝꯗ꯭ꯔꯦ ꯁꯤ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯏꯔꯣꯟꯕꯒꯤ ꯃꯍꯨꯠꯇ ꯁꯤ ꯑꯣꯏꯅ ꯆꯥꯔꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯥꯏꯅ ꯍꯋꯥꯏꯖꯥꯔ ꯂꯣꯟꯅꯤ ꯍꯥꯏꯔꯤ ꯍꯌꯦꯡꯁꯦ ꯃꯌꯥꯝ ꯁꯨꯇꯤꯅꯤꯅ ꯍꯋꯥꯏꯖꯥꯔ ꯃꯔꯨ ꯇꯤꯡꯕ ꯍꯧꯈ꯭ꯔꯦ ꯑꯗꯣ ꯂꯣꯟꯕꯗꯣ ꯌꯦꯡꯉꯨꯔꯁꯤ ꯃꯌꯥꯝ ꯑꯣꯏꯕ ꯑꯣꯏꯗꯕꯗꯨꯅ ꯃꯈꯜ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯦ ꯉꯁꯥꯏ ꯁꯤꯡꯖꯨ ꯃꯌꯥꯝ ꯆꯥꯁꯜꯂꯛꯄꯗꯣ ꯑꯗꯨꯗꯨꯒꯤꯅꯦ ꯀꯩꯅꯣ ꯇꯧꯅꯕ ꯆꯥꯛ ꯆꯪꯅꯕ ꯑꯁ꯭ꯋꯥꯏꯐꯥꯎ ꯊꯣꯛꯎꯈꯤꯒꯦ ꯋꯥꯛꯀꯤꯡ ꯁꯨꯝ ꯆꯠꯂꯨꯈꯤꯒꯦ ꯃꯇꯦꯛ ꯑꯩꯈꯣꯏ ꯁꯤꯅ ꯌꯧꯁꯜꯂꯛꯑꯦꯕꯀꯣ ꯑꯜꯍꯦꯂꯤꯗꯅꯦꯕ ꯂꯥꯛꯏꯁꯦ ꯁꯣꯔ ꯊꯕꯦ ꯊꯕꯦ ꯍꯣꯜꯂꯦꯕ ꯑꯗꯣ ꯑꯩꯗꯤ ꯁꯨꯝ ꯆꯠꯄꯩꯔ ꯈꯪꯗꯦ ꯋꯥꯗꯦꯕꯀꯣ ꯑꯗꯣ ꯃꯣꯏꯗꯤꯅꯦ ꯌꯥꯗ꯭ꯔꯦꯍꯦ ꯄꯠꯂꯦꯍꯦ ꯃꯌꯥꯝ ꯌꯧ ꯅꯥꯏꯗ꯭ꯔꯦ ꯁꯥꯎꯔ ꯆꯤꯡꯉꯒꯅꯤ ꯃꯣꯏ ꯌꯧꯔꯛꯏꯁꯦ ꯂꯥꯛꯑꯣ ꯌꯧꯔꯦ ꯂꯥꯛꯑꯣ ꯋꯥꯕ꯭ꯔꯥꯅꯦ ꯋꯥꯏ ꯇꯁꯦꯡꯅ ꯋꯥꯏ ꯁꯥꯕꯩ ꯅꯥꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯁꯣ ꯁꯦꯗ ꯇꯥꯔꯦ ꯇꯨꯅ ꯂꯩꯖꯔꯝꯒꯗꯧꯕꯅꯦ ꯑꯩꯒꯤ ꯁꯨꯄꯔ ꯃꯥꯔꯀꯦꯠꯅꯤ ꯑꯄꯥꯝꯕ ꯈꯜꯂꯒ ꯂꯧꯔꯒ ꯊꯛꯑꯣꯍꯦ ꯑꯩꯒꯤꯅꯤ ꯌꯦꯡꯉꯣ ꯊꯤꯌꯨ ꯀꯩꯗꯧꯔꯒꯦ ꯅꯪ ꯑꯄꯥꯝꯕ ꯂꯩꯔ ꯊꯛꯑꯣ ꯑꯩꯒꯤ ꯗꯨꯀꯥꯟꯅꯤ ꯑꯩꯒꯤ ꯁꯨꯄꯔ ꯃꯥꯔꯀꯦꯠꯅꯤ ꯈꯔ ꯐꯔꯕꯣꯅ ꯑꯗꯨ ꯊꯛꯄꯗ ꯈꯔ ꯇꯦꯛꯈꯠꯂꯕꯣ ꯅꯁꯥꯗꯣ ꯑꯟꯗꯔ ꯋꯥꯟ ꯕꯤꯗꯤꯅꯤꯀꯣ ꯃꯥ ꯂꯩꯍꯜꯂꯤꯁꯦ 1 ꯕꯤꯗꯤꯗꯤ ꯌꯥꯝ ꯉꯣ ꯄꯩꯁꯥꯅꯦ 283 ꯔꯨꯄꯤꯁꯅꯦ 283 ꯔꯨꯄꯤꯁꯅꯦ ꯑꯩ ꯇꯣꯂꯣꯞ ꯂꯥꯛꯇ꯭ꯔꯤꯕ ꯑꯩꯈꯣꯏꯅ ꯁꯨꯛ ꯋꯥꯅ ꯂꯥꯛꯏꯁꯦ ꯑꯩꯗꯤ ꯃꯔꯝ ꯈꯪꯉꯝꯗꯦꯕꯀꯣ ꯀꯣꯟ ꯐꯦꯡꯇꯟꯕꯒꯤꯅꯦ ꯄꯦꯄꯔ ꯄ꯭ꯂꯦꯠ ꯂꯩꯕ ꯂꯥꯛꯏꯕ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯀꯣꯟ ꯐꯦꯡꯕ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦ ꯏꯁ ꯊꯑꯣꯏꯅ ꯂꯥꯛꯏꯅꯦ ꯌꯦꯡꯉꯨꯅꯦ ꯄꯦꯜꯂꯕꯅꯦ ꯑꯩꯗꯤ ꯀꯩ ꯂꯩꯕ ꯂꯥꯛꯏꯕꯣꯏ ꯅꯤꯡꯉꯨꯔꯦ ꯂꯩꯕꯗ ꯇꯦꯡ 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 मेरी घुंघरू बुला दी है मैं नाचू
ꯂꯥꯛꯑꯒ ꯄꯨꯟꯅ ꯏꯀꯥꯏ ꯈꯪꯗ꯭ꯔꯦ ꯍꯥꯟꯅ ꯆꯦꯁꯤꯗꯤ ꯄꯨꯟꯅ ꯌꯦꯡꯉꯣ ꯃꯥ ꯁꯤꯒ ꯄꯨꯜꯂ ꯀꯃꯥꯏ ꯏꯀꯥꯏꯔꯝꯃꯣꯏꯗꯣꯏꯅꯣ ꯅꯪꯒ ꯄꯨꯟꯕꯗꯩ ꯏꯁꯩꯕꯨ ꯁꯛꯄ ꯖꯒꯣꯏꯕꯨ ꯁꯥꯕ ꯏꯀꯥꯏ ꯈꯪꯗ꯭ꯔꯦ ꯑꯩ confidence 해가지고 이제 ꯈꯜꯂꯀꯥꯟꯗ ꯃꯥꯅ ꯍꯥꯏꯔꯤꯁꯤꯁꯨ ꯁꯦ ꯑꯗꯨ ꯃꯥꯅ ꯆꯤꯡꯒꯨꯝꯕꯅꯤ ꯌꯨꯝ ꯍꯜꯂꯛꯄꯗ ꯂꯣꯏꯔꯝꯃꯦ ꯌꯦꯡꯉꯣ ꯅꯞ ꯅꯞ ꯂꯥꯎꯅ ꯁꯤꯕꯨ ꯌꯥꯒꯗ꯭ꯔꯣ ꯃꯍꯤ ꯌꯥꯎꯗꯦ ꯕꯨꯖꯥꯔꯤꯅꯤ howjik dinner yen nap 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 lauba ama pretty little baby snam muitamo khaktani 치 쌀 ꯌꯥꯝ ꯆꯥꯅꯨꯀꯣ ꯆꯥꯛ ꯌꯥꯝ ꯊꯤꯔꯣꯏꯒꯦ ꯑꯗꯨꯒ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯥꯗꯣꯏꯅꯦꯕ ꯌꯥꯝ ꯊꯤꯔꯣꯏꯒꯦ ꯍꯥꯏꯕꯗꯤꯅꯦ ꯌꯥꯝ ꯊꯟꯕꯅꯤꯅꯀꯣ ꯑꯣꯁꯨ ꯍꯥꯞꯄꯅ ꯐꯩꯕ ꯐꯩ ꯐꯩ ꯆꯦ ꯁꯦ ꯃꯌꯥꯝ ꯃꯈꯩ ꯆꯥꯊꯔꯒꯦ ꯁꯥꯡꯅ ꯁꯤ ꯊꯥꯔꯝꯒꯗꯕꯅꯤ ꯆꯥꯕ ꯂꯣꯏꯔꯒ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯥꯕ ꯆꯠꯇꯣꯏꯅꯤ ꯆꯟꯒꯗ꯭ꯔꯣ ꯁꯤꯕꯣ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯨꯝ ꯌꯥꯒꯗꯕ kaino diura ꯃꯌꯥꯝ ꯁꯤꯡꯖꯨ ꯑꯣꯏꯅ ꯌꯥꯎꯔꯦ ꯌꯥꯝ ꯌꯥꯎꯗ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯇꯩꯒ ꯇꯨꯝꯕꯁꯨ ꯋꯥꯔꯝꯕꯅꯤ ꯉꯁꯥꯏꯗꯩ ꯂꯥꯛꯄ ꯊꯣꯛꯏ ꯁꯨꯁꯃꯤꯇꯥ ꯌꯨꯝ ꯌꯧꯔꯛꯑꯦ ꯁꯨꯁꯃꯤꯇꯥ ꯌꯨꯝ ꯌꯧꯔꯛꯑꯦ ꯌꯨꯝ ꯌꯧꯔꯛꯑꯦ ꯌꯨꯝ ꯌꯧꯔꯛꯑꯦ ꯕꯥꯏ ꯕꯥꯏ yum bye bye nanti tilano yung ito bye bye good night wala man yung ano laga uwi na mo bye bye good night okay see you tomorrow again kaang kita bye bye nila bye bye thank you sister yeah bye sister yo remarks kumawa Then tumthora hayong thengnaris. Chang. Nah, rồi. Xin chào các em video xem đang xây